Pausada yumpum uiba maru uiba pau khara update taujari. Editorial ki kalam amada Mikhal ki matam naksilaglaga law and order ki pibam hena phasilaktaba. Taraga dito supa Manipur Legislative Assembly ki Mikhal bangtokadaba kusilaktaba matam asida Manipur ki law and order ki pibam phasilaktaba su henkalagle. Hawjik lairiba BJP na lusingba sungsinaba government asid laitring hi mama ge. Taraga mathoi chuba assembly ki matam losilamdaida Matamadu ki government na adapa district siyam ki bagi mayukta Manipur ge National Highways de economic blockade matam kakta na matam sangna Sata ki ba amadi government adu ki matam da lalawba singnam tanaba ki damak Lakot ki ba thawong sing ki manungda security forces sing na pamdaba thawong kaya sataduna Matamadu da law and order ki fibam yamna fatki de Adaba BJP na lusing ba government asit laki ba dagi economic blockade to ki bagi iroi nana Law and order ki fibam so fagalaki Namidang ating ba fawba tukan thong hangnaraki Nabidang Satvada Toydung Aki found a kide, government of Haraman Kaitit, Manu Kanglapat ki Maring Tambat Nasan Iweda, Night Full as a power out the Haudoke. Adoki Matic law and order ki Pibam Pagalake, government as in South Toxabagaloina, law and order ki Pibam Pagale, Haiduna, around the Laugzaba Aurake. Taraganitu Subamanifu, Legislative Assembly Michael Gidamak, Board Kombagi Tabuk Miam Tenba, Mafum Sing the Su, government Asina. Pangtok Patabak Sing, Saitaba the Su, law and order ki Pibam Pagale, I will say. Yamna Tawaita na BJP ki lusing pasing na aike housing su adamak haire asigumba tanpam asida law and order ki fibam de asum phaselatre se minister na mahaki council of minister khara ka loina go to hills ki thorong ki manung channa tamenglong da pangtho ki ba thorom mafum security na chagung na leiba mafum da ki miam ki lusing ba athuan apan mai naga lalhopu sing ki kader sing sing na basing na pharaga pukhi bida rescue tawba kam ki da batana tamthi na su atke Madugi dam government asina mara laibasing matik chaba sarak pibak ngam dabadagi NIA da sinake ason law and order facilitaba aropa aduna haujikte mafung kya da bom thamlam dun akiba poghan toiragle matam sana lipluba general strike amti blockade chataba toiragle amurom da su Mikhal gamari laina khana se dabagi thawto kya su toiragle phibam sing asina haujik law and order ki phibam facilatre haibatai law and order ki phibam Mikhal maya asina facilatre asikari asoiba libadagi no abase government amadi miyamna mabutana khanduna makhata abadi law and order fagalana bahona bachumle Mikhal ki thawai jauna badagi su tangai fadana khara na thairaga hona daba jadabani abasi khangminase aranba report the electoral roll the mingchan silamle committee khegwa forjukul committee ki secretary s nanau folona aikhre khunrakum kendra asida BJP ki intending candidate ama oinana ba thorang toriba kaisang thong elangbam laikai dagi elangbam Soviet amade mak imung simbol laikai asige Sanakang luan ki wangbat lan haujik SDO ERO Saumung subdivision weribi Asiga lautuna paman pamongta Kewwa Forzo Polling Station 1/10 ki voter list the ming lon sanbiram le wafa masingasi nongtil press club ta pamising ka unabada mahna phongdoki bane Elangbam Soviet amadi maki imung manung asi online ki khutangta mamangi October da tumin da voter list ta chanra bhawan rambadage legai miyam khang da watuk webadagi reject taw khrabane adubo Housing SDO ERO OIDB Sormana Mioising Asibu Karisu Tasung the Lautuna Paman Pamonda Among Nouna SDC Sawal Mangda Tatuna ex MLA Lakpam Lala Singe Yomasibo Sobit Kijumni had a report orumle Marilyn was in the being Zambu and a supong dorable Lalobo Yauna Bombsing Pakadre IGAR South Kilamsing Makata Mantri Pukri Batalan Assam Rifles Kalwena Manipur Police Apunba Timnata Asigitaragani Toida Haikang the operation Satabada KCB Katarama Fare. Mawanda demand letter sing pangle, Mark Hangang police station that Makataba investigation Gitamak the Senakre. Atuba Mana Fundray Battalion Assam Rifles na Manipur Police Kalojanangasi, ZNB Umaten Beles at Yadati Umbagitabak Satabada, IED Amasung Granite Amafangle, IED Amasung Granite Singadu, Security Force that take down the Baflan Torambani. Haivakalak Badagi Fagat Pangam Kibani. Matung the bomb singatu Manipur Police na Baka Henkre. Amana batalin asim ngarang amasung ngasi gelona bada kaksing amasung thaban districta thiba humbagi thabak sa thabada PLA amasung lalawlup amagi mi ani fare aina ngasi IGAR South ge cherolda aire makha tarakpa atopa pau amadana Guwahati Bikaneer rail accident da mapan sire nifu sokle ngarak ni bidang waram Guwahati dagi Bikaneer tamna chenkiba Guwahati Bikaneer express train West Bengal gi duma hani manakta accident thok da mi mapan sire Nifu sokre. Tautok thofum the rail mantri asni sanction kre. Magna asok pasing adu ato matam the pagalak na patawni kre. Like it representing imung the rail mantra roina lak manga
kahena sok pasinda lupa lakama minder oina sok pasinda lising kunmanga piragani lauthokre thawdogadu Prime Minister Narendra Modi nongai taba phangdokre Rail Mantraloina thawdogadu inquiry tawani anus lauthokre COVID layong ut utaba amde sut utaba sing home isolation tawgadabane Union Health Minister Mansuk Mandaviana Eikhre COVID layong ut utaba sing natragana sut utaba sing home isolation tawgadabane doina namakoida marol hongi marks ukadabani marks adu pung mapal leraga undo khikadabani masi punamak isolation da leibasin da kawroidabani amarumda Prime Minister na phangdokhibada leibakasta ahanba dos chada marfutrani thoi kable eikhoi punna hoda minarbadi COVID maithiba pibangamgani Eikhre Nagalammarumda Omicron lising manga sadret humpugum do yaure Nouna COVID case lak aniga lising humpugum athoi thengnare Laibakasda Omicron amadi COVID-19 case khangwa wangkhalak pakloina awjuk phawbada Omicron case lising manga sadret humpugum do yaure amara aukiba pungkun mari da laibakasi goina Nouna positive case lak aniga lising humpugum mari thengnare lak amaga lising mafan paduna recovery rate 95.20 da leire awjuk phawbada naba farak pana crore hum lak nifugan nipani haire atopa pau amadana lorry accident mari sire tara sokle Andhra Pradesh ki West Goda garida lever pudun lakpa lorry accident thokpada mari sire tara sokle an agency ki pauna haire asopa sing adu ki manungda fibam loba kaya yawi su haire atopa pau amadana Tirupati airport ki water supply ka thaloba MLA ki masa action logani Sindia Andhra Pradesh ki MLA B Karunakar Reddy ki masanupa masu wariba Tirupati area ki deputy mayor Avinay Reddy na Tirupati airport masuk mafamado ki staff residential quarters singda ising phangalipa water supply kaktatuna staff singda ising pi ki drive wafam amagi matangda civil aviation ki union minister Jyoti Rajitiya M Sindhya na yamna kanna asawa phangdokhibaga loinana deputy mayor adu ki mathakta ahin ki oiba akan bathapak lokhalagani hanu phangdokre Avinay Reddy na airport da ising piripo water supply tingin ki aiba thawngadu kumna yengsin kane airport adu da laiba passenger amasung staff sing da kudong chadaba amatama khatana thogaloi haina chu union minister asina mahaki Twitter da phangdorake union minister asina phangdokhiba matungina issue asigi matangda central government na kumna examine toroba matung da darkar oiba ain gi khongdang paikatuna mahak poserak pinana ba hona kane airport adu ge passenger sing amasung bari dainaba staff sing painingai oide haike Masigi mamangtusu Rajya Sabha ki MP wariba GVL Narsimha Rauna Sindhya ki mafumda cherola mai iduna mi khudimangna condemn tawninga wariba thawdok adu ki matangda high level probe chathabiyu haina taksin balai khrabani saliba chayula sida Tirupati airport ki staff amasung passenger singna isingi awatpa kyamar mayuk lotun lagibane thawdok asi Rendikun airport ki manager Sunil amasung Tirupati airhead deputy mayor Avinay Reddy ani ki marakta janarak tabadagi thokebani haire Housing haki mamangda fangiba atopa Manipur ki pau amakhatanga Manipur da Nouna Omicron variant case taruk amaka thengnakre Nouna thengna kiba Omicron case taruka si tharaga hauji Manipur ki Apunba Omicron case positive oipa masing taret Youkhre makhataba details ngaminase arubida content singa sikimar oipa pau khara asima pau damjariba Manipur local news YouTube channel amadi Facebook page asidagi yengbiriba panamak pathaga jari channel asen atomda kanarabadi subscribe to be 3% subscribe to be like and share to be so ka bi gun namako amakhana thagajari